Manipur Top 20 News na tunga-tungan bari-raiba sourcing-dagi lokutjarga matam-matamgi oiba maru-oiba ipausing patukna kahanjari. Ahanba headline da kaisum sangda laringayda Israel lanmina marirak ikai khomnaba mahanbiki. Palestinian nupi Gaza-gi laimaida America-gi lanmi khonggul kahaloi JD fans. China-gi nauna saba thong ani thokna tekre. Sheikh hasinagi matakta while chathanaba kona matam lepre. Bihargi Mikhal opposition na chada chama paklagani. BJP su Makoy na karagani haiduna ladu order toukhare. Jammu and Kashmir police na mapam chani henbada thihumagi thabak chathakre. Kashmir da aingba ising umjilakre. Srinagar da numidang Celsius degree -1.6 yauna inki. Mizoram da ising dagi pokpa laina sandorkodagi mioi manga sire Myanmar dagi sandorko oramba yai haina hajanari. Bajaj General Insurance na lupa crore kunga mangagi motor accident insurance fraud fagat pangamkhe. Pau sandok na pijari ahanbada kaisum sangda laringayda Israel lamina marirak ikai khomnaba mahanbiki. Palestinian nupi handakta Israel gi kaisum sangdagi thadokhraba Palestinian gi nupi amabu Israel lamina marirak nupi oibigi ikai khomnaba mahanbiki haina nupi aduna Palestinian Center for Human Rights PCHR da pendana phongdokle Israel gi kaisum sangda laringayda lami sing aduna mahaki mapi thongdaba masa adugi video lauki masak maming tathuk tabi chahi nifuga nithoi surabi nupi adu kumja 2024 gi November thada Northern Gaza da laiba Israel gi checkpoint lansilubda Israel lamina phakibani Israel lammi gi kaisum sangda laringaida nupi adu nupi oibigi ikai khomnaba mahan bibetana namduna mapi lokokhanba video lobiba amadi posak amasung huising sinaduna pamdaba thabaksing chatadiki hairi PCHR na thamlakpa warol amada kudam changdam sing mapung phana khomjila matungdagi Israel gi kaisum sangda pachino thamlambi Palestinian nupi singbu namja namthek nabiba asina makogi pukning wakhalda aki tujungba pokpoga loinana masamak miyambi mamangda masak takpada hena achouba singnaba ama oile haiki Hamas amasung Israel gi marka songnakiba lal aduna maram oireduna Gaza da leiba Palestinian million ani gi matakta Israel lamina paktatnana miot minai chathagibada natana nupi oibi kyabu namja namthek nakibagi kudam changdam sing henaki hairi Israel lamina handina makogi kaisum sangda lairurabi nupi adubu pot naibada natana marirak nupi oibigi ikai khomnaba mahan kiba asina Palestine singi pukningda koirang khoisaunan ba kokhale hairi kaisum sangda lerkibi nupi adu nupi oibigi ikai khomnaba mahan bibetana tana masa pomba taifam naina kubi chaibiba amasung electric na chinghanduna ot naibibagi thabak sing chathaki hairi nupi aduna kaisum sangda lairingaida ayuki laison tinson chathringaida Israel lami amana larupugi makol kakiba galonana mahaku phakiba marini suba numita mahaki mapi marol sing lokthoknaba kian kanganki nupi adubu Israel lamina table amada kebalaga nupi adugi masa soktokuna ot nair matungda masana yadana phamung amada makut punsilaga nupi oibigi ikai khomnaba mahan bikibani nupi adubu ikai khomnaba mahan biraba matungda ka amada pung kaya mapi thongdana tambiki hairi amaromda Israel amasung Hamas ki marakta ceasefire yana tirol project bina kar matungda ceasefire mapung phana tanaribra haibadu yengsinabaga Gaza ga ngamkhai tainabda laiba Israel gi mafum amada $1 million changa rom changna US ki military gi base ama sengotnaba tharang tawkhre military base adu sengotnaba matung masing yamlaba US ki lami sing mafum aduda leiduna Gaza gi mawng mato kupna yengsingani hairi Hamas amasung Israel gi marakta ingtapagi project bina kar matungda US Vice President JD Vance amasung tonga-tonganba US official sing yauna Gaza-gi laimaida America gi lami amata khongul tahaloi hainasu mangjongna phongdokre ceasefire yengshinabagi pandamda hojik kha thangba Israel gi yat gata US military chani rom US na sogatpa civil military coordination center CMCC da panduna lairi hairi China gi nauna saba thong ani thokna tekre South East China gi Sichuan province da 100 sangkakiba Hongki Bridge matat ani thokna tekuna turel tasingkre hairi authority singa thamakpa warol amada Beijing amasung Tibet tathokjasin tawda hena khudong chanano sakiba Hongki Bridge adu ngasi numit yungba matungda takibani laibak pawdagi misimina amasung asok apangi pawgi laikidi hairi social media platform singda thadorkiba video singda Swangji Yanko hydropower station da sariba thong adugi saruk kharadi turel makhada tasinkibagi saktam sing uki thong adu takhi matamda tinglomdagi achouba uful amasung patahaugi sing paklakpagi sakam ukra matung kanadana ching adu nungkhaibtuna thong adu tasinkibani ting khaiba aduna maram oiduna thong adu chauna amang ta tokibaga loinana thong adugi concrete ki makhong sing adu tekibadagi thong adu matat ani thongna takibani hairi haukiba ning thoka numita
Sichuan province da leiba Merkang police na anakpada leiba angamba saruk sing amasung lambi singda chekhar kodagi saktam purakibadagi meter started ka yankai ga nipan sangba concrete bridge adu lanthok nasin tawdana engineer thamkibani jingi saruk saba tong adu jingning khaiba tholakpa yabagi koithokpa leibna kodong thiba mayoknan abagi koithokpa su lei haina akang ai singa pongdoktuna lakibani tong adu takibagi paw hek phangbaga mi kanba amasung emergency response team na konglei thuna changchinduna asok apan amasung misimina yaubra hainasu yengsinki Sheikh Hasina gi matakta while jatana na bako na matam lepre Dhaka Bangladesh ki hanagi Prime Minister Sheikh Hasina gi matakta while jatana bagi matam ko na lepkibadagi Bangladesh pumbada akan basekin thawrang lohpa hokre Bangladesh ki International Crime Tribunal ICT na hayeng November taraga humdoida hanagi Prime Minister Sheikh Hasina gi matakta Miyagi matakta mihat mipun jatakiba amasung mi phaduna hakibagi maralda ko na while jatana lamba matam lepkibani ICT na hanagi luchingbi asigi matakta while jatana bagi matam lautokra matungda leipak atugi ngak selgi lamda singnaba kya lakpagi oithokpa leibna akan ba section thorang laphana naba lengang na mari lenaba singda pokta pikibani hayeng while jataga doriba aduga mari lena lepa adugi security force na airport amasung maru oina mafum kyada mathau tokhibaga loina akan ba moongda section thorang lakhotre hairi lengang na loriba khongthang asibu yaningdaba utuna Bangladesh ki paidi ki chawba political party ama oidiba Awami League na hayeng lepak sin batungna lockdown tawgani haina lautokhibaga loina Miyamna chu khongjang sida saruk yanaba paujel pikhi Bihargi Mikhal opposition na chada chama mai paklagani Tejip Yadav BJP su makoina karagani haiduna ladu order tokre hairi Bihar Assembly Mikhal gi bot hatanaba loikar matung media channel singda phongdolakiba exit poll gi data bu miyamna thasabigenu haiduna opposition gi CM gi candidate oiba Tejip Yadav na Mikhal asi opposition oiba Mahaga Dabna kadavana chada chama mai patun lengak semagani haina phongdokre Tejip Yadav na hai exit poll gi data sing asi thasaba yabanate mamangda su exit poll gi data kya langkiba lekre Masi matakta exit poll gi data sing asi Modi amadi JDU na luchingba Bihargi Nitish Kumar lengak ko sakot pemioi singna puthokpani handak leipa asigi saknarba actor Dharmendra Sire haina lana sandokiba media channel sing aduni exit poll gi data sandolibasi media channel sing asina miyamda ulibasi Prime Minister amadi Amit Shah na ullu haiba wafum sing aduni kumja 2020 da pangthokiba Bihar Assembly Mikhal ga yengrbuda handaki Mikhal asidana Mikhal lak kumdragni thu hena bot thadaba uki masina takpadi Bihargi miyamna ahongba ama porpa pamle takpani Miyoi lak humdragni thu asina tumina leithopang gamlaktabdagi toruptuna bot thatanarkibani Nitish Kumar gi lengak halak hannaba nati haiki nakal amaromda Bihar Assembly Mikhal asi ruling pairiba NDA na soidina mai pakani haibagi thajaba laire hairaduna BJP na Mikhal mai pakpagi harawa phongdoknabagi damak ngasi ladu kilogram chaunga ga ama order tokre hairi Smida aingba nuksit humjilakre Srinagarda numidang Celsius degree minus 1.6 jongna ingkre Jammu and Kashmir gi tungan mafamda aingba nuksit kaya humjilakna ningtamtha asigi oina ngarang numidangda kwaidi ingba numit oikre haina agency pauna phongdoraki chahi khudingi Jammu and Kashmir gi tungan ba city singda adumak Celsius degree minus jongna inglabasu khahogdana humjilakiba aingba nuksit aduna weather khangkhong khongtuna miyamda kudongcha da mayokna ki hairi Jammu and Kashmir gi Srinagarda ngarang numidang Celsius degree minus 1.6 jongna ingki aduga chahi asigi April da terror attack thokiba Pahalgam Hill Station da Celsius degree minus 3.8 yongna ingki hairi Jammu and Kashmir gi Meteorological Department na phongdokibada Srinagarda minus 1.6 yongna ingba haibasi chahi khudingi adumak thokpa thawdoni adubu chahi asi oina kanghongdana amasung khongjel yangna ingsilakiba handaki asina ahanbani lakadoriba numit kun lomsida Jammu and Kashmir gi tungan mafamda numidang masidagi hena inglakpa yai thajanari hairi Jammu and Kashmir da humjilakiba aingba nuksit aduna maram oiraga valley da leiba miyoi singna numit kharanigi mamangda Mount ki Firol Channel madu ngarangdagi hongna samtugi Firol setpa hongnakre ningthamtha asigi ahanba oina Jammu and Kashmir gi miyamna Peren haina mingthonba traditional overgarment induna lambida thongnarakre Kangri haina mingthonba lengangna saba chaifu kaya situna Jammu and Kashmir gi miyamna aiba khangduna leibagi mami uba angkre hairi Bajaj General Insurance na lupa crore kun gamanga gi motor accident insurance fraud fagat pangamkre India gi makok thongba private general insurance gi marakta ama oiriba Bajaj General Insurance Limited na sasinaba third party compensation claim da yumpham oiba lupa crore kun gamanga gi motor accident insurance fraud fagat pangamle hairi Bajaj General Insurance na phongdokibada fraud asi motor accidents claim tribunal da pikhalakpa aranba FIR amadi miyamna lana lamjingnaba honaba document sing matingna jathanaba honarmani case asi motor vehicles act amadi Indian penal code ki makhada Sandal police station da register tarukiba FIR dagi tholkibani wakat asi Mahindra jailo toba drive amana lambi da hui ama chenthorpadagi mahaki gari adu theidoknaba honabada mathak makha onkibani haina thagalkibani driver makha tana phongdokibada tawdo adu da mahaki
nakalda phamba o driver adu sathina sokpadagi sasanda government ki of hospital da laikanaba ngamdana siki hairi masigi matungda laikidaba mioi adugi imung manungna MACT da lupa crore kunga mangagi compensation claim file tauki Bajaj General Insurance na court dagi hatrakpa saman phangduna internal investigation chathaki investigation aduda FIR asigi documents sing adu jingnaba pokpagalunna fraud tawnaba honaribra haibudu yeksinki masigi matung inna Bajaj General Insurance na Gujarat High Court da petition file tauki High Court asigi while da extend adu jingnaningai oi haina phongdokpagalunna makhatana thisnaba CID crime branch ki makhada special investigation team ama semnaba yathang pirki Gujarat ki CID crime and railway gi additional director general of police na luchingba SIT aduna makoina thi humda ngapa report piklakpada extend adu thopom phumda laikidaba ko driver ni haiba mioi aduna gari adu thoki haiba khangbangam ki driver ni haijaba misak aduna haibasi khangna aranba FIR thagat ki witness singsu lana lamjingki amasung fraud ki claim adu chawatnabi damak semjin sajinba evidence kya pikat ki masida natna extend thokliba gari adugi mapu oriba mioi adu nasu principal civil judge ki pamanga regular damage miscellaneous ki kuthangda town damage compensation claim tawnaba honaki verify tawraba evidence kalunina Bajaj General Insurance na sandanda police station da driver ni hajar bimioi adugi matakta fraud tawnaba honaba madi evidence sento satunaba honabagi matangda FIR ama file tauki matam punamakta Bajaj General Insurance na insurance fraud ki maikta zero tolerance policy ka loina miyang bidamak lepikani haki Peninsula na gorilla lalong chathanaba sem sakhe US ki khwai ki chawba lalgi jahaz USS Gerald R. Ford na Latin America gi isingi saruk singda tansin kibada Peninsula na mi paiba pok pagaluna gorilla lalong gi damak sem sana ba laipa adugi langmi singna section waro thamkhe Peninsula gi defense minister Vladimir Padrino Lopez na laipa aduda US ki landa mayak na ba yabagi utokpa lai haina section waro thamki pagaluna na laipa adugi langmi singsu mikup na hum singa leina na ba pokak pikhe laipa adugi langi kuchukulai sing mapung phana sem satuna thamki pagaluna na land air naval riverine amasung missile etc kuna mapung phana mathu tohanduna thamnaba akan section waro defense minister na thamkhe agency na phongdokpa report amagi matung ina Peninsula na decade kya gi mamangda Russia na sakiba ariba kuchukulai sing thawang tawduna thamki pagaluna na US na landarak pada ngakthok nanabagi damak gorilla lalongi damak sem satuna leiri hairi Russia na kumja 2000 gi matamda sakiba Sukhoi fighter jet 20 su Peninsula na laiduna leipa adubu ngaknaba honari leipa aduda matamga chunarba matik meyai lerba lalgi kuchukalai sing leitrabasu leipa adubu ngakchanabagi damak Russia na saba helicopter tank amasung missile sing langi damak sem saduna leiri hairi US na landarakani haibagi akiba leibdagi Russia na saba igla missile lising mga romsu hanana thawrang tawduna thamkiba loinana gorilla lalong chathanaba sem saba punamak loikre hairi